Mayoknadanaba Iit Expertshing Tannagadouri Leibak asigi North East ki state nipan gi manung da chahi khuding gi nongju tha lakpada khwaidagi sathiba maung da ichau mayoknaduna misimina kaya mayokna haliba Assam gi fibam asi amuk hanna thengnadanaba Indian Institute of Technology gi expert amasung professor singi mateng lauragani haina Chief Minister Hemanta Biswa Sarmana lauthokre numit kharani gi mamangdagi Assam gi mafam kharada ichau mayok naraklaba matung ngasi Chief Minister masamangna ahanba oina Divugar da chattuna ichauna thohanba amang ata amasung turel khongban singi fibam yengsinkre Assam gi ichau asi Divugar khakta natana Sivasagar amasung Charai Diona chingba mafam singdasu mayok naribani Brahmapur Turen amasung masigi Intin Farm singi turel khongban changsinlakpadagi thodok sing mayok naribani ising ichau gi fibam review tawraduna Chief Minister na Chabuwa constituency gi yauna mahaki numit marini gi khongjata ahanba oina ngasi Upper Assam gi mafam sing yengsinki mahak na hak thengnana Balijan Pukhurizan Dizan amasung Ramoriana chingba turen khongban Kingtharakpa singsu yengsinki ising ichau gi fibam yengsilaba matungda thodok sing asi amu hanna mayok naraktanaba IIT gi Expertshing Tannaragani masigidama Assam lenga ki mari leinaba loishangna lupa crore marifutara gi senpham amasung propose tawkhre hairi